Kuki have a Kangbuche, Makoje criminal tribe nena laothok bagi matam jawre. Makoje criminal tribe nena akogi laothok over matungda, makogi lambi kudimak kani, adugi sum matakta. World na kogi misang kani, Loda Sarkar nasu India da criminal tribe laothok Kangbu karalay, adamaito na treat tar agadi akogi masanari, pom tagjarkaneba. Kuki singchi akogi criminal tribe na laothok ya bagi point mayam am dai ba madui point sing dai kano ne mate khara panjara ke jet akhoi makhoi number 1 illegal infiltrator ni khulai pai haibasi parliament da home minister na laothok kare governor na kya khai number 1 da moi illegal infiltrator makhoi si india da lei bagi right like adagi india go bina tok pro bathabak ta yam ye le makhoi development gi matang da thongde bagi matang da thongde Makoy semi-nomadic. Semi-nomadic amana lam amada matam kuina leraga lam dagi takot na ba kugat na ba tawag deba. Mo di lam do destroy taroga anawa apaba lam ando forgive neba. Makoy na singi lam singil tawriba destruction je angak paneje. Chisu atubo crime amane. Adagi 1946 DC Ket kawa English writer amana 1936 Indian forester ana lari kami irani Madada yam mayak shana Kuki singche. They are the enemy of the forest harameba. Enemy of the forest is huziki matan the forest tugai baje acho crime amni. Aduga maitai di forest sibu forest ki spirit mayama forest ki lamda changjal laga apoi life ramungam drasu umang lai na ladise umang sing lai je akoina assess to we bajaga da mati mati thamaga forest haibase apoi di lai wen ningba jati neba. Aduga mokoina forest la diba akogi chau te loina hato I machinja goitoi ara forest la riba uwa sinda loina yolaga income targa tumka da atoba jaga anu talaga forest destroy to chaturi neba aduru makoi se kanone forest enemy of the forest na habira mine like da 1936 da adagi Kuki singna hariba makogi ancestral land harise nomadic over tribe amagi ancestral land haibase fictional land neba fiction neba nomadic over tribe amagi ancestral land haibase world la kadai delegi aduga makhoi masana masi khangjayeba khangge dei akhoi Kuki lalau 1917 dagi 1919 ok tawre masi loishanba matamda makhoi leader mayam phare makoina maitai masam tai challe akoi chinga kam chana jawa amna hobune akoi ira le jide akoi kem khangde na haire aduga makoina piba maram che matam du da ingthauna makoina house tax lupa ahum tehi gi loba sigi mayok to ina tawe akoina madugi moi jail laga mutung da ngakpi na ba hena makoina barak valley gi chief commissioner de ibe chitida makoi ancestral land defend tawune be chumpan pande kari gino 1919 adai makoi changapu kuidribanina ancestral land hairubada nokna bigadaba pa oidaba mapa chanarigabneba aduna matam khara Manipur leraga makoi agi the popani na haibana tongan bamni araga makoi ancestral land kana haijilakose machin thiragi hai makoi ngakpi na ba barak valley kanoda sangba moina chiti mi I apai phasi to bidana ama to bidana Madada makoi pura innocent saraka maitai no pam da tai chale tinga kham chana jaw haiba sida aduga makoi nanthok pa yana ba akoi gi moina di Anglo British war kana haijadana makoi martyr ni ga tawri sije chinthi ba pang da ba loina surrender to gi ngak tane adagi makoi ji yang paksana drug karbar to paksana akoi gi popi thai adagi highway the extortion to lepalite adagi lutpa cham kalle tay abagi manung sida makoina lut toriba banks kya sure ngarang tabi to thar de manga suru ba kanu to okhul da pai chauna karor profit muk to bu tinjal lagadi akhoi karor kun gi mathakta makoina lut to tay mungda bank manga lut to wai che kana na tawi Kuki jinta adagi Kuki singche akoi criminal tribe na laothok pa yadriba habitual land grabber ni moise migi lamunba ahamada 1917 ataida matu sonba naga tribe maru na tobui singi lamul mul takhaire migi
afau adagi kano kari livestock pura laga sathore daga khwai dagi theng bada akhoi lan maraksida October thada akhoi 8 October 2023 da RK production pongiba video amda yam mek sina pan maneba makharom da Kuki sina pura laga tagiba sanje mai digi san huran gi san masing lising neba moina hura laga pubu ngamdana nongoi ka thu otham sigam nature sibu criminal tribe na laothok yadri sikari do aduna